ꯗꯌꯥ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯀꯔꯦꯝꯅꯔꯒ ꯀꯩꯅꯣ ꯃꯁꯛ ꯊꯤꯕꯤꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯗꯤ ꯍꯥ ꯌꯦꯡꯉꯨꯅꯨ ꯑꯝꯇ ꯉꯥꯏꯈꯣꯍꯦ ꯂꯥꯏꯖꯔꯣ ꯁꯤꯕꯣ ꯍꯩꯃꯥ ꯑꯁꯤ ꯂꯥꯏꯖ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤ ꯍꯥ ꯌꯥꯔꯦꯗ ꯌꯦꯡꯂꯨꯅꯣ ꯖꯣꯟꯅ ꯆꯠꯁꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯊꯥꯅꯤꯜ ꯏꯀꯥꯏꯔꯞ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯣꯡꯉꯅꯤ ꯖꯣꯟ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ ꯂꯥꯏꯖꯁꯦ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯗꯌꯥꯅ ꯀꯣꯏꯔꯣ ꯑꯦ ꯀꯣꯏꯔꯣ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯏ ꯈꯝꯕꯟꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯅꯤꯜꯅ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯍꯥꯏꯁꯦ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯈꯨꯐꯖꯁꯤꯕꯣ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯊꯥꯖꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯦꯊꯕꯅꯤꯗꯅ ꯅꯠꯇꯦ ꯃꯤ ꯂꯣꯏꯅ ꯉꯥꯎꯅꯔꯅꯤ ꯍꯥꯏꯕ ꯂꯥꯏꯖꯅ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯂꯇꯥꯅ ꯏꯁ ꯃꯥꯅ ꯐꯈꯩ ꯐꯖꯔꯒ ꯂꯥꯛꯑꯒ ꯅꯪꯀꯣ ꯑꯩꯅ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯀꯣꯏꯒꯗꯕꯅꯤꯌꯦ ꯊꯥꯖꯅ ꯀꯣꯏꯅꯔꯣ ꯅꯪꯒꯅꯦ ꯃꯥꯒ ꯀꯣꯏꯅꯔꯣꯀꯣ ꯔꯤꯅꯥꯅ ꯑꯩꯅ ꯅꯪ ꯀꯣꯏꯗꯣꯏꯅꯤ ꯑꯦ ꯂꯇꯥꯅ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯊꯥꯖꯅ ꯂꯥꯏꯖꯥ ꯍꯣꯏ ꯂꯥꯛꯑꯣ ꯔꯤꯅꯥꯒ ꯂꯇꯥꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯠꯈ꯭ꯔꯦ ꯊꯥꯖꯅ ꯅꯪ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯥ ꯂꯩꯅꯤꯌꯦ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯧꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯥꯏꯗꯅꯣ ꯌꯥꯅꯤ ꯌꯥꯔꯣꯏꯗꯨꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯒꯦ ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯗꯨꯅꯦꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩꯅ ꯃꯣꯏꯕꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯏꯃꯨꯡꯗꯨꯕꯨꯗꯤ ꯃꯣꯏꯕꯥꯅ ꯈꯪꯕ ꯏꯃꯨꯡꯅꯤ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯒ ꯃꯣꯏ ꯕꯕꯥꯒꯒꯤ ꯋꯥ ꯑꯝꯇ ꯇꯥꯈꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯈꯟꯅꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯁꯤ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯗ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯍꯪꯈꯣꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩ ꯍꯪꯒꯦ ꯁꯤꯗꯤ ꯐꯖꯗꯦ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯥꯖ ꯃꯤꯁꯜ ꯃꯃꯥꯡꯗꯨꯗ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯂꯒ ꯐꯖꯕ ꯈꯜꯂꯤ ꯁꯤꯁꯨ ꯐꯖꯗꯦ ꯑꯁ ꯐꯖꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ ꯊꯥꯖ ꯁꯥꯎꯅꯤꯡꯅ ꯐꯤꯁꯤꯡꯗꯨ ꯂꯪꯊꯣꯛꯀꯦ ꯇꯧꯏ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯐꯅꯦꯛ ꯁꯦꯠꯀꯦꯗꯤ ꯂꯩꯇꯦ ꯑꯉꯥꯡꯅ ꯀꯨꯁꯤꯅꯤ ꯅꯊꯧꯔꯣ ꯐꯖꯗ꯭ꯔꯣꯁꯦ ꯍꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯗꯤ ꯐꯅꯦꯛ ꯁꯦꯠꯀꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯅꯖꯗꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯒ ꯈꯠꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯃꯦꯃꯅ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯅꯣ ꯂꯥꯏꯖꯅ ꯏꯃꯥ ꯅꯦꯅꯦꯅ ꯍꯥꯏꯕꯗꯗꯤ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣꯏꯗ ꯄꯤꯅꯤ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯐꯩ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤ ꯃꯥ ꯑꯩ ꯍꯌꯦꯡꯁꯦ ꯊꯥꯖ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯩꯗꯤ ꯊꯥꯖꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯐꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯗꯤ ꯃꯥꯗꯪꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯅꯦ ꯅꯃꯥꯅ ꯆꯥꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯕꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏ ꯕꯕꯥ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯌꯦꯡꯗꯩꯗꯤ ꯉꯟꯅ ꯍꯜꯂꯛꯑꯅꯤꯗ ꯁꯣꯝꯗ ꯊꯥꯅꯤꯜ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯀꯩꯅꯣ ꯑꯩꯁꯦ ꯉꯥꯎꯔꯦꯗ ꯊꯃꯣꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯣ ꯊꯃꯣꯏꯗꯣ ꯀꯣꯟꯅ ꯉꯥꯎꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯧ ꯂꯥꯛꯑꯒꯦ ꯊꯥꯅꯤꯜ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯏ ꯑꯗꯨꯕꯨ ꯄꯨꯈꯝꯗ ꯅꯣꯛꯃꯤ ꯊꯥꯖꯒꯤ ꯁꯛꯇꯝ ꯎꯔꯛꯏ ꯊꯥꯅꯤꯜ ꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯏꯖꯒꯤ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯇꯝꯗꯨꯁꯨ ꯑꯃꯨꯛ ꯎꯔꯛꯏ ꯀꯩꯅꯣ ꯁꯤꯅ ꯀꯩꯗꯧꯔꯦ ꯁꯅꯥ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯔꯤꯁꯤꯗꯤ ꯇꯝꯅꯥꯅ ꯀꯩꯅꯣ ꯆꯥꯛꯇꯨꯗ ꯀꯩ ꯌꯥꯎꯔꯒꯦ ꯁꯝ ꯌꯥꯎꯔꯕꯣ ꯊꯥꯅꯤꯜ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ ꯊꯣꯏꯕ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯁꯅꯥ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯎ
ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯇꯝꯅꯥꯅ ꯍꯩꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯗꯕ? ꯊꯥꯅꯤꯜ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩ. ꯆꯥꯛꯇꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯏ. ꯀꯌꯥ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯤ. ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯁ ꯇꯨꯝꯕ ꯐꯥꯎ ꯑꯁꯤꯒꯤ ꯁꯛ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯎꯔꯛꯇꯅ. ꯇꯨꯝꯃꯦꯍꯦ ꯑꯩ. ꯃꯪꯗ ꯎꯕꯤꯗꯕꯤꯍꯦ ꯏꯁꯣꯔ. ꯊꯥꯅꯤꯜ ꯐꯩꯖꯨꯞꯇꯨꯅ ꯀꯣꯛ ꯌꯧꯅ ꯁꯨꯞꯄꯒ ꯇꯨꯝꯃꯤ. ꯁꯣꯝꯗꯁꯨ ꯊꯥꯖꯁꯨ ꯍꯌꯦꯡ ꯉꯥꯏꯕꯗ ꯋꯥꯔꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯇꯨꯝꯃꯨꯍꯦ, ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯁꯨꯝ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦꯃꯤ. ꯃꯤꯠꯁꯦ ꯑꯝꯇ ꯎꯏꯁꯤꯜꯂꯣ ꯃꯤ. ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ. ꯁꯅꯥꯔꯩꯅ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯅꯦ. ꯊꯥꯖ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯏ. ꯍꯥꯏ ꯅꯪ ꯀꯀꯥ ꯂꯥꯛꯑꯒ ꯂꯩꯍꯧꯔꯦꯅꯦ. ꯊꯥꯖ ꯃꯤꯠꯅ ꯈꯪꯁꯤꯡ ꯁꯤꯡꯉꯤ. ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯦ. ꯊꯥꯖ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ. ꯍꯩꯃꯥ ꯃꯁꯤꯗꯤꯕ. ꯏꯕꯣꯍꯜꯅ ꯑꯩꯁꯨ ꯈꯜꯂꯤꯅꯤ. ꯅꯍꯥꯟ ꯁꯅꯥꯔꯤꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯝꯕꯅꯤ. ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯑꯦ ꯃꯥꯅ. ꯑꯩꯅ ꯈꯟꯅꯁꯦꯅ ꯍꯥꯏꯔꯤꯅꯤ. ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯗ ꯌꯥꯔꯣꯏꯀꯣ. ꯌꯥꯊꯣꯛꯁꯤꯉꯥꯏꯗꯅ. ꯊꯥꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯂꯥꯛꯑꯦ. ꯍꯣꯏ ꯍꯣꯏ. ꯊꯥꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯛꯂꯛꯏ. ꯀꯨꯃꯥꯔꯅ ꯂꯣꯏꯔꯕꯣ ꯅꯪꯕꯣ? 이보한나 라올라 잘라세 바바 잘라키게 너마다 하이라마보 ꯍꯣꯏ ꯍꯥꯏꯔꯝꯃꯦ. ꯊꯥꯖ ꯍꯣꯏꯗꯨ ꯑꯃꯨꯛ ꯂꯥꯏꯖ ꯂꯧꯕ ꯂꯥꯛꯏ. ꯂꯥꯏꯖꯒ ꯃꯈꯣꯏ ꯑꯃꯨꯛ ꯎꯈ꯭ꯔꯨꯜ ꯇꯥꯅ ꯂꯥꯛꯏ. ꯊꯥꯖ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯏ. ꯎꯈ꯭ꯔꯨꯜ ꯌꯧꯕꯒ ꯊꯥꯖ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯏ. ꯑꯗꯨꯒ ꯋꯥꯈꯜꯗ ꯏꯗꯤ ꯀꯥꯏꯍꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯅꯤꯀꯣ. ꯀꯩ ꯈꯜꯂꯤꯅꯣ? ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯝꯗ. ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ? ꯑꯩ ꯅꯤꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯌꯥꯝ ꯄꯥꯈꯠꯂꯦꯕ. ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯌꯦꯁꯦ ꯃꯥ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦ. ꯑꯩꯕꯥꯎ ꯅꯨꯡꯁꯤꯔ ꯅꯨꯡꯁꯤꯗ꯭ꯔꯤꯔ ꯈꯪꯖꯗꯦ. ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ. ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯥꯅꯤꯕꯣ? ꯂꯥꯛꯑꯣꯅꯦ. ꯀꯀꯥ ꯂꯥꯛꯑꯒꯦ. ꯌꯥꯔꯦ ꯂꯥꯛꯑꯣ. ꯄꯥꯔꯤꯅ ꯕꯕꯥ ꯂꯥꯛꯑꯦꯅ. ꯅꯣꯏ ꯁꯔꯗꯤ? ꯁꯣꯝꯗ ꯂꯩꯌꯦ. ꯕꯕꯥ ꯁꯣꯝꯗ ꯂꯥꯛꯑꯣ. ꯏꯕꯦꯝꯃ ꯊꯥꯖ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯣꯝꯗ ꯂꯥꯛꯑꯣ. ꯄꯥꯔꯤ ꯊꯥꯖ ꯍꯦꯛ ꯎꯕꯒ ꯑꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯁꯤꯁꯨ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ. ꯐꯅꯦꯛꯀꯥꯁꯨ ꯁꯦꯠꯂꯤꯌꯦ. ꯅꯤꯡꯊꯦꯝꯅ ꯕꯕꯥ ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒ ꯂꯥꯛꯄꯅꯤ. ꯑꯣ ꯃꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯤꯅꯣ? ꯆꯪꯂꯛꯀꯦꯗꯤ ꯂꯩꯇꯦ. ꯑꯩ ꯀꯧꯕꯤꯔꯨꯒꯦ. ꯆꯪꯂꯛꯑꯅꯤꯗ ꯂꯥꯛꯍꯧꯔꯕꯅꯤ. ꯑꯣ ꯄꯥꯔꯦ ꯕꯕꯥꯒꯤ ꯆꯥ. ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯇꯣꯛꯑꯣ. ꯊꯥꯖꯒ ꯂꯥꯏꯖꯒꯁꯨ ꯆꯪꯂꯛꯏ. ꯅꯤꯡꯊꯦꯝꯅ ꯊꯥꯖ ꯃꯥꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯔꯣ? 이보한나 ꯅꯣꯏꯕꯥꯅꯤꯁꯨ ꯁꯤꯗ ꯐꯝ. ꯂꯥꯏꯖꯅ ꯗꯗꯥ. ꯅꯤꯡꯊꯦꯝ ꯊꯥꯖꯗ ꯌꯦꯡꯂꯛꯏ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯥꯖꯅ ꯃꯉꯣꯟꯗ ꯗꯗꯥ ꯍꯥꯏꯅ ꯀꯧꯕ ꯇꯥꯕ. ꯊꯥꯖꯁꯨ ꯀꯧꯀꯩ ꯀꯧꯔꯨꯔꯒ ꯏꯀꯥꯏꯔꯛꯏ. ꯀꯩ ꯍꯥꯏꯒꯦ? ꯁꯨꯝ ꯑꯁꯥꯏꯁꯤ ꯌꯦꯡꯅꯤꯡꯉꯤ. ꯑꯁꯥꯏ ꯍꯥꯏꯗꯤ? ꯂꯥꯏꯖꯅ ꯐꯠ ꯍꯥꯏꯔꯛꯏ. ꯁꯨꯝ ꯃꯣꯏ ꯎꯈ꯭ꯔꯨꯜꯒꯤ ꯐꯖꯕꯁꯤꯡꯁꯦ. ꯄꯥꯔꯤꯅ ꯃꯣꯏ ꯎꯈ꯭ꯔꯨꯜꯒꯤ ꯐꯖꯕꯁꯤꯡꯁꯦ ꯀꯥꯏꯅꯒ. ꯅꯤꯡꯊꯦꯝꯅ ꯌꯦꯡꯉꯣ ꯌꯦꯡꯉꯣ. 이보한나 ꯅꯪꯒ ꯆꯠꯂꯒ ꯌꯦꯡꯂꯨꯔꯣ. ꯍꯣꯏ ꯕꯕꯥ. ꯄꯥꯔꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯎꯁꯤ. ꯍꯣꯏ ꯕꯕꯥ. ꯂꯥꯏꯖꯅ ꯑꯩꯁꯨ ꯁꯤꯗ ꯂꯩꯍꯧꯒꯦ. ꯊꯥꯖꯅ ꯂꯥꯛꯑꯣ ꯅꯪꯁꯨ. ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯂꯣ. ꯅꯤꯡꯊꯦꯝꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯦ. ꯊꯥꯖ ꯍꯔꯥꯎꯕ ꯏꯀꯥꯏꯕꯣꯏ. ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯏ. ꯊꯥꯖ ꯅꯤꯡꯊꯦꯝꯗ ꯂꯣꯠꯅ ꯂꯣꯠꯅ ꯌꯦꯡꯖꯩ. ꯗꯗꯥ. ꯊꯥꯖ ꯍꯥꯎ. ꯅꯪꯅ ꯗꯗꯥ ꯀꯧꯕꯁꯦ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯦꯗ. ꯀꯩꯒꯤ? ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯩ. ꯏꯁ ꯃꯤ ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯀꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯗ. ꯑꯗꯨ ꯑꯩꯁꯨ ꯏꯌꯥꯝꯕꯅ ꯐꯠꯇ꯭ꯔꯣ? ꯗꯗꯥꯅ ꯍꯦꯟꯅ ꯐꯩꯗ. ꯏꯌꯥꯝꯕꯅ ꯍꯦꯟꯅ ꯐꯩꯗ. ꯊꯥꯖ ꯋꯥꯈꯜꯗ ꯃꯁꯤ ꯉꯁꯤ
ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯊꯥꯖ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ. ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ. ꯑꯗꯣ ꯗꯗꯥ, ꯏꯍꯦ, ꯏꯌꯥꯝꯕ, ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ. ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯅꯝꯕꯔꯗꯨ ꯊꯥꯖꯗ ꯄꯤ. ꯍꯣꯔꯦꯟꯗꯒꯤ ꯅꯩꯒꯦ ꯈꯪꯉꯤ. ꯏꯌꯥꯝꯕ, ꯆꯠꯂꯁꯦ. ꯆꯠꯂꯁꯦ ꯍꯥꯏꯔꯣꯅꯦ? ꯍꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯁꯣꯝꯗ ꯊꯥꯅꯤꯜꯅ, ꯅꯤꯅꯦ, ꯍꯩꯃꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯐꯝꯃꯨ ꯁꯤꯗ. ꯀꯩꯅꯣ, ꯌꯨꯝꯗ ꯂꯩꯇ꯭ꯔꯣ ꯁꯤꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯀꯔꯣꯝꯗꯩꯅꯣ ꯍꯦꯛ ꯂꯥꯛꯄꯅꯤ. ꯉꯁꯤꯗꯤ ꯃꯁꯛ ꯐꯥꯎ ꯎꯒꯦ ꯐꯪꯗꯦꯅꯦ. ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩ ꯀꯥꯎꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯩ ꯆꯠꯂꯒꯦ. ꯊꯥꯅꯤꯜꯗꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ. ꯉꯁꯤꯗꯤ ꯂꯥꯏꯖꯕꯨ ꯈꯪꯕ ꯎꯅꯤꯡꯂꯛꯇꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯌꯨꯝꯗ ꯂꯥꯛꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯂꯥꯏꯖꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ. ꯂꯥꯏꯖ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ. ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯑꯗꯨꯝ ꯆꯝꯅ ꯈꯨꯝꯂꯛꯏ. ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ, ꯒꯥꯔꯤ ꯇꯣꯡꯉꯣ. ꯂꯥꯏꯖ ꯊꯥꯅꯤꯜꯗ ꯏꯉꯛꯅ ꯌꯦꯡꯉꯤ. ꯂꯥꯏꯖ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯉꯛꯏ. ꯊꯥꯅꯤꯜꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯈꯤꯗ꯭ꯔꯤ. ꯉꯁꯤ ꯀꯧꯔꯛꯄꯗ ꯉꯛꯏ. ꯃꯥꯁꯨ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯩ, ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯔꯨꯕꯅ. ꯇꯣꯡꯉꯣ ꯂꯥꯛꯑꯣ. ꯂꯥꯏꯖ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯤ. ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯒꯥꯔꯤꯗ ꯊꯧꯏ. ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯅꯩ. ꯊꯥꯅꯤꯜ ꯐꯅ ꯇꯞꯅ ꯒꯥꯔꯤꯗ ꯊꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯦ ꯀꯣꯂꯦꯖ ꯀꯔꯝꯅ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕ. ꯂꯥꯏꯖꯗꯨ ꯔꯤꯅꯥ ꯀꯧꯔꯒ ꯆꯠꯈꯤ. ꯑꯁꯤꯕꯨ ꯑꯝꯇꯒ ꯍꯥꯏꯔꯝꯗꯦꯅꯦ. ꯃꯥꯏꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯀꯣꯂꯦꯖ ꯂꯥꯛꯃꯤꯟꯅꯕꯗ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯤꯕ ꯀꯥꯏꯗꯨꯔꯕ? ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩ, ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯁꯛ ꯅꯨꯄꯤꯒ ꯂꯥꯛꯃꯤꯟꯅꯩꯗ. ꯅꯊꯧꯔꯣ? ꯂꯥꯛꯏꯅꯤ ꯀꯩꯅꯣ. ꯑꯩ ꯉꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯖꯥꯅꯤꯀꯣ. ꯑꯩꯗꯤ ꯅꯣꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯩ, ꯉꯁꯤꯗꯤ ꯌꯥꯅꯔ ꯃꯥꯜꯂꯦ ꯈꯜꯂꯨꯏ, ꯑꯗꯨꯒ ꯌꯥꯅꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ. ꯗꯌꯥꯅ, ꯂꯥꯏꯖ. ꯊꯥꯅꯤꯜ ꯈꯌꯦꯡ ꯌꯦꯡꯊꯣꯔꯛꯏ. ꯂꯥꯏꯖ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ. ꯊꯥꯅꯤꯜ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ. ꯗꯌꯥꯅ, ꯆꯥꯛꯄ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ. ꯇꯥꯅꯤꯡꯗꯦ, ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯖꯣꯅ, ꯈꯪꯉꯦ. ꯐꯨꯒꯦ ꯍꯥꯏꯔꯣ? ꯀꯅꯥꯅꯣ? ꯇꯣꯝ ꯀꯧꯕꯅꯦ. ꯇꯣꯝ. ꯁꯣꯝꯗ ꯂꯥꯏꯖꯅ, ꯍꯣꯏ, ꯍꯥꯏꯕꯤꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯇꯣꯝ ꯆꯠꯈꯤꯕꯒ ꯊꯥꯅꯤꯜꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯀꯣꯏꯅꯩꯔꯥ? ꯂꯥꯏꯖ ꯊꯥꯅꯤꯜꯗ ꯌꯦꯡꯉꯤ. ꯍꯥꯏꯔꯛꯑꯣ. ꯀꯣꯏꯅꯗꯤꯌꯦ. ꯅꯁꯛꯇꯨꯒ ꯅꯨꯄꯥꯒ ꯋꯥꯔꯤꯒ ꯁꯥꯗꯅ. ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩ. ꯊꯥꯅꯤꯜꯁꯨ ꯀꯣꯏꯅꯗꯦ ꯍꯥꯏꯕꯗꯒꯤ ꯈꯔꯗꯤ ꯐꯩ. ꯆꯠꯂꯣ ꯅꯁꯛꯇꯨꯒ. ꯂꯥꯏꯖ ꯄꯦꯔꯤ ꯆꯠꯈꯤ. ꯊꯥꯅꯤꯜ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯝꯇ ꯈꯟꯗꯕ ꯅꯨꯡꯁꯤꯗꯕ ꯁꯥꯏ, ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯖꯔꯤꯅꯤ. ꯉꯁꯤꯗꯤ ꯊꯥꯖ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯦ. ꯅꯤꯡꯊꯦꯝꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ. ꯏꯌꯥꯝꯕ, ꯑꯩꯅꯦ, ꯊꯥꯖꯅꯦ. ꯊꯥꯖ ꯐꯅ ꯀꯨꯏꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯦꯁꯦꯖꯇꯤ ꯍꯜꯂꯛꯇꯦ. ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ, ꯀꯔꯤꯕꯨ ꯍꯥꯏꯔꯤꯗꯣꯏꯅꯣ ꯑꯩꯕꯣ? ꯑꯁꯤ ꯍꯥꯏꯔꯒ, ꯈꯪꯉꯦ. ꯍꯜꯂꯛꯏꯅꯦ. ꯏꯌꯥꯝꯕ, ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯛꯎꯀꯣ. ꯅꯤꯡꯊꯦꯝ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩ. ꯃꯥ ꯃꯦꯁꯦꯖꯇꯨ ꯍꯟꯗ꯭ꯔꯦ. ꯊꯥꯖꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯁꯣꯝꯗ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ. ꯃꯦꯝꯃꯅ, ꯏꯕꯦꯝꯃ, ꯅꯅꯦꯅ ꯉꯔꯥꯡ ꯀꯣꯕꯤꯁꯦ ꯂꯩꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯁꯤꯁꯤꯃ ꯄꯤꯔꯨꯔꯣ. ꯏꯃꯥ, ꯄꯩꯁꯥꯗꯤ ꯂꯧꯔꯛꯀꯅꯨꯀꯣ. ꯏꯃꯥꯅ ꯄꯤꯔꯛꯑꯦ, ꯁꯤꯗꯪ ꯍꯥꯏꯌꯨ. ꯍꯥꯏꯒꯦ ꯏꯃꯥ. ꯁꯣꯝꯗꯅ ꯇꯝꯅꯥꯅ, ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯑꯩ ꯊꯕꯛ ꯇꯧꯔꯤ. ꯀꯨꯏꯔꯣꯏ.
ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤꯌꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯂꯨꯗꯦ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯗꯤꯕ ꯁꯥꯎꯅꯤꯡꯉꯤꯗ ꯊꯥꯅꯤꯜ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯏ ꯁꯦ ꯁꯤꯒꯤ ꯆꯦꯛꯁꯦ ꯑꯁꯣꯝꯗ ꯊꯝꯁꯤ ꯊꯥꯅꯤꯜ ꯇꯟ ꯇꯟꯅ ꯆꯦꯛꯁꯤꯡꯗꯨ ꯍꯣꯜꯂꯤ ꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯈꯔ ꯀꯣꯝꯃꯅꯤ ꯁꯨꯃꯥꯡ ꯃꯥꯟꯗ꯭ꯔꯦ ꯁꯤ ꯂꯩꯕꯁꯤꯗ ꯅꯤꯅꯦ ꯑꯩꯃ ꯏꯃꯧ ꯂꯥꯛꯏꯔꯣ ꯊꯥꯅꯤꯜ ꯃꯤꯠ ꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯂꯥꯏꯁꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯀꯩꯅꯣ ꯊꯥꯅꯤꯜ ꯌꯥꯝ ꯁꯥꯎꯅ ꯊꯕꯛ ꯇꯧꯔꯤꯗꯨꯕ ꯑꯣꯍꯣ ꯑꯩꯅ ꯊꯕꯛꯁꯦ ꯁꯤꯗꯪ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯨꯕꯩꯅꯤ ꯃꯅꯥꯇꯣꯟꯁꯦ ꯎꯇꯨꯞꯃꯨꯛ ꯆꯥꯎꯈꯩ ꯏꯁꯧ ꯂꯥꯡꯉꯤꯅꯤ ꯅꯤꯅꯦ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯌꯥꯎꯅꯨ ꯌꯥꯎꯍꯜꯂꯣ ꯃꯁꯛ ꯊꯤꯔꯤꯁꯦ ꯐꯖꯅꯕ ꯑꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯤꯅꯦ ꯁꯦ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯍꯩꯃꯥ ꯑꯩꯅ ꯉꯔꯥꯡ ꯀꯣꯕꯤ ꯂꯩꯒꯦ ꯍꯥꯏꯔꯝꯕꯅꯤ ꯅꯃꯥꯗ ꯉꯥꯏꯈꯣ ꯑꯩꯅꯦ ꯄꯩꯁꯥ ꯂꯧꯊꯣꯛꯎꯈꯤꯒꯦ ꯅꯤꯅꯦ ꯌꯥꯔꯅꯤ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯨ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯅꯤꯅꯦ ꯀꯣꯕꯤꯁꯦ ꯊꯝꯃꯨꯈꯤꯒꯦꯀꯣ ꯅꯤꯅꯦ ꯁꯛꯊꯤꯕꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯁꯤ ꯌꯥꯎꯔꯣ ꯂꯥꯛꯑꯣ ꯁꯛꯅ ꯃꯥꯅ ꯊꯤꯔꯕ ꯀꯩꯅꯣ ꯃꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯏ ꯊꯥꯅꯤꯜ ꯃꯉꯣꯟꯒ ꯅꯣꯛꯂꯒ ꯂꯥꯏꯖꯗ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯌꯦꯡꯂꯛꯄꯗꯅ ꯌꯦꯡꯗꯕ ꯁꯥꯔꯒ ꯂꯩ ꯏꯃꯥꯅ ꯏꯃꯧ ꯍꯥꯏꯔꯤꯁꯤꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯤꯖꯥꯅꯤꯗꯅ ꯑꯣꯏꯍꯟꯒꯦꯗꯦꯍꯦ ꯏꯃꯥꯒꯤ ꯃꯃꯧꯗꯣ ꯁꯛꯊꯤꯕꯤꯁꯦ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕꯅꯤ ꯁꯛꯊꯤꯕꯤ ꯀꯥꯏꯅꯀꯣ ꯃꯥꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯅꯤꯗꯨ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ ꯊꯥꯅꯤꯜ ꯂꯥꯏꯖꯗ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯁꯤꯒꯦ ꯈꯜꯂꯤ ꯂꯥꯏꯖꯥ ꯅꯪ ꯅꯨꯄꯥ ꯀꯩꯗꯧꯕꯒꯤ ꯇꯧꯔꯤꯅꯣ ꯅꯤꯅꯦ ꯇꯧꯒꯦ ꯅꯤꯅꯦ ꯁꯨꯝꯃꯩꯁꯨ ꯌꯥꯎꯕꯅꯤꯗ ꯃꯤꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯇꯧꯕꯁꯦ ꯆꯌꯦꯠꯅꯩꯍꯦ ꯌꯥꯗꯦ ꯏꯃꯧꯒꯤ ꯃꯈꯨꯠꯁꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯁꯦ ꯈꯨꯠꯇ ꯍꯥꯝꯗꯣꯛꯑꯣ ꯏꯃꯥ ꯅꯃꯧꯁꯨ ꯅꯠꯇꯅ ꯏꯃꯧ ꯀꯧꯒꯅꯨ ꯍꯥꯏꯃꯨꯊꯤꯌꯦ ꯁꯤ ꯏꯃꯧꯅꯤꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯏꯅꯤ ꯅꯪꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯕ ꯌꯥꯔꯣꯏ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯣꯏꯖꯔꯣ ꯅꯃꯧꯗꯣ ꯑꯣꯏꯖꯔꯣ ꯑꯣꯏꯈ꯭ꯔꯒꯦ ꯑꯩꯁꯨ ꯃꯦꯝꯃꯒꯤ ꯃꯌꯥ ꯅꯨꯄꯥꯗꯣ ꯍꯩ ꯃꯁꯤꯗꯤ ꯂꯥꯏꯖꯥ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯏꯁꯨ ꯏꯀꯥꯏ ꯅꯤꯅꯦ ꯑꯩ ꯆꯠꯂꯒꯦ ꯂꯥꯏꯖꯥ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯤ ꯏꯀꯥꯏꯈ꯭ꯔꯦꯅꯦꯁꯦ ꯏꯃꯥ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯗꯤ ꯊꯥꯅꯤꯜꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯍꯩꯃꯥ ꯍꯥꯏ ꯁꯤ ꯂꯣꯏꯁꯟꯈꯤꯁꯤ ꯂꯥꯛꯑꯣ ꯆꯥꯛꯍꯟꯒꯦ ꯉꯥꯎꯍꯟꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯍꯧꯗ ꯍꯨꯝꯂꯛꯈꯤꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯉꯥꯎꯊꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤꯅꯦ ꯉꯔꯥꯡꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ ꯉꯁꯤꯁꯨ ꯍꯥꯏꯔꯛꯇꯕ ꯍꯌꯦꯡꯁꯨ ꯍꯥꯏꯔꯛꯑꯣꯏ ꯅꯠꯇꯦ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯔꯗꯤ ꯐꯣꯟꯗꯣ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯕ ꯊꯥꯁꯨ ꯁꯥꯎꯅ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯊꯝꯃꯤ ꯑꯩꯅ ꯀꯔꯝꯗꯒꯤ ꯅꯨꯡꯁꯤꯠꯇꯩꯅꯣꯕ ꯃꯥ ꯅꯨꯡꯁꯤꯔꯨꯏꯁꯤꯕꯨ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯃꯣꯏ ꯐꯤꯂꯝꯗꯗꯤ ꯍꯦꯔꯣꯏꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯗꯤ ꯍꯦꯔꯣꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯗꯥꯏꯅꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯍꯦꯔꯣꯏꯟ ꯅꯠꯇ꯭ꯔꯕ ꯍꯥꯏꯕ ꯊꯥꯖ ꯃꯊꯟꯇ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯀꯥꯟꯅꯗꯦ ꯄꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯐꯣꯟ ꯇꯧꯁꯤꯟꯒꯦꯕ ꯑꯁ ꯑꯩ ꯀꯞꯅꯤꯡꯉꯤꯗ ꯑꯣ ꯅꯤꯡꯊꯦꯝ ꯕꯥꯕꯨ ꯐꯣꯟ ꯄꯥꯏꯔꯛꯑꯣꯕ ꯀꯩꯅꯣ ꯐꯣꯟ ꯄꯪꯇꯧ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯀꯅꯥꯅꯣꯅꯦ ꯄꯥꯔꯤꯅ ꯑꯣꯏꯅ ꯐꯣꯟꯗꯣ ꯄꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯗꯤ ꯌꯥꯝꯗꯤ ꯃꯥꯜꯂꯕ ꯅꯪ ꯑꯩꯈꯣꯏ ꯁꯥꯔ ꯂꯩꯇꯤꯌꯦ ꯌꯥꯔꯦ ꯈꯪꯉꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯀꯩꯅꯣ ꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯁꯥꯔꯗꯣ ꯑꯁꯣꯝꯗ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ ꯑꯩꯗꯤ ꯁꯥꯔ ꯅꯠꯇꯤꯌꯦ ꯍꯣꯔꯦꯟ ꯁꯥꯔꯗ ꯑꯩ ꯍꯥꯏꯖꯒꯦ ꯐꯣꯟ ꯇꯧꯔꯛꯑꯃꯦꯅ ꯊꯥꯖ ꯁꯥꯎꯅ ꯐꯣꯟꯗꯨ ꯀꯛꯏ ꯑꯩꯅꯦ ꯆꯠꯂꯨꯅꯤꯀꯣ ꯃꯅꯥꯛꯇ ꯑꯁ ꯆꯠꯂꯨꯈꯤꯒꯦꯗ ꯊꯥꯖ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯁꯅꯥꯔꯩ ꯍꯣꯏ ꯎꯍꯧ ꯈꯪꯍꯧꯗ꯭ꯔꯦ ꯊꯥꯖ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯒ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯂꯥꯛꯏ
ꯃꯉꯥ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯈꯩ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯦ ꯄꯥꯔꯦ ꯁꯥꯔ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯁꯥꯔ ꯈꯪꯗꯦ ꯏꯁꯧ ꯄꯣꯠꯂꯥꯡꯗ ꯂꯥꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯂꯛꯑꯦ ꯑꯗꯣ ꯁꯥꯔ ꯁꯦꯞ ꯇꯧꯕꯅꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯅ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯊꯥꯖꯅꯤ ꯑꯦ ꯑꯩꯅ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯁꯣꯅꯣ ꯆꯨꯕꯤꯗꯣ ꯃꯥꯜꯂꯦꯅ ꯅꯤꯡꯊꯦꯝꯅ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯏ ꯊꯥꯖ ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯕꯅ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯇꯧꯖꯔꯛꯑꯁꯅꯦ ꯃꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯖꯥꯠꯅꯣꯅꯦ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯃꯣꯏꯕ ꯂꯥꯛꯇꯦ ꯍꯥꯏꯅꯦ ꯅꯠꯇꯦ ꯂꯥꯏꯖ ꯍꯣꯏꯗꯗꯤ ꯂꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯝꯗꯣꯏꯁꯤꯕꯣ ꯑꯍꯣꯏ ꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ ꯅꯠꯇꯦ ꯃꯥꯒ ꯈꯪꯅꯕ ꯂꯩ ꯍꯥꯏꯕ꯭ꯔꯕ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯗꯤ ꯑꯩꯅ ꯍꯪꯕꯗ ꯂꯩꯇꯦ ꯍꯥꯏꯌꯦ ꯑꯩ ꯄꯨꯂꯤꯁꯇ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯅꯦ ꯑꯁ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦꯗ ꯁꯣꯝꯗ ꯊꯥꯖꯁꯨ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯤꯡꯊꯦꯝꯒꯤ ꯂꯩꯐꯝ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯏ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯅꯤꯡꯊꯦꯝ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 6 ꯇꯥꯔꯦ ꯄꯥꯔꯤꯅ ꯁꯥꯔ ꯇꯨꯝꯕ꯭ꯔꯣ ꯅꯪꯁꯨ ꯍꯣꯏ ꯁꯥꯔ ꯁꯥꯔꯁꯨ ꯇꯨꯝꯕꯤꯔꯣ ꯇꯥꯂꯛꯇꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯁꯥꯔꯒ ꯈꯪꯅꯕꯅꯤ ꯍꯥꯏꯌꯦ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯆꯪꯍꯜꯂꯛꯑꯣꯔꯥ ꯅꯤꯡꯊꯦꯝ ꯏꯉꯛꯉꯛꯏ ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯣ ꯐꯅꯤ ꯁꯥꯔ ꯍꯥꯏꯖꯒꯦ ꯊꯥꯖꯅ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯤ ꯁꯥꯔꯅ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯍꯥꯏꯌꯦ ꯅꯠꯇꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯊꯦꯡꯂꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯁ ꯗꯗꯥ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯑꯩ ꯀꯃꯥꯏ ꯌꯨꯝ ꯍꯟꯗꯣꯏꯅꯣ ꯊꯥꯖ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗ ꯍꯟꯕꯗ ꯇꯥꯔꯦ ꯂꯝꯍꯥꯡꯗꯨꯗ ꯅꯨꯄꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯅꯤ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯕꯕꯥꯗ ꯐꯣꯟ ꯇꯧꯗ꯭ꯔꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯏ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯏ ꯊꯥꯖ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯔꯛꯏ ꯗꯗꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯔꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯊꯥꯖ ꯀꯩꯗꯧꯔꯦ ꯑꯩ ꯗꯗꯥ ꯅꯪ ꯂꯥꯛꯑꯣ ꯁꯦ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯨꯁꯦ ꯑꯩꯅ ꯗꯗꯥꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯒꯦꯠꯇ ꯅꯤꯡꯊꯦꯝꯗꯨ ꯕꯕꯠ ꯊꯣꯛꯂꯛꯏ ꯅꯣꯡ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯊꯥꯖ ꯂꯩꯔꯝꯃꯤ ꯊꯥꯖꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯊꯥꯖ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯊꯥꯖ ꯏꯪꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯅꯨꯡꯁꯤꯕꯩ ꯂꯥꯎ ꯆꯪꯉꯣ ꯅꯤꯡꯊꯦꯝꯅ ꯇꯥꯋꯦꯜ ꯑꯃ ꯄꯤ ꯊꯥꯖ ꯑꯗꯨ ꯂꯧꯔꯒ ꯇꯩꯊꯣꯛꯏ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯊꯥꯖ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯦ ꯗꯗꯥ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯆꯥꯗꯨ ꯊꯛꯑꯣ ꯊꯥꯖ ꯇꯨꯃꯤꯟ ꯆꯥꯗꯨ ꯊꯛꯏ ꯅꯤꯡꯊꯦꯝ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯏ ꯄꯥꯔꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯅꯤꯡꯊꯦꯝꯒꯤ ꯀꯥꯗ ꯂꯥꯛꯏ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ ꯑꯩꯒ ꯅꯪꯒ ꯇꯨꯝꯃꯁꯦ ꯄꯥꯔꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯊꯥꯖ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯔ ꯁꯤꯗꯤ ꯀꯃꯥꯏꯅ ꯌꯥꯔꯦ ꯍꯌꯦꯡ ꯍꯥꯏꯒꯦ ꯗꯗꯥ ꯆꯠꯈꯤꯅꯣ ꯆꯠꯂꯣꯏꯌꯦ ꯅꯪ ꯁꯤꯗ ꯇꯨꯝꯃꯣ ꯑꯩ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯩꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣꯕ ꯊꯥꯖ ꯗꯗꯥ ꯑꯩ ꯀꯤꯖꯩꯌꯦ ꯏꯇꯣꯝꯇ ꯁꯥꯔ ꯌꯥꯔꯦ ꯆꯠꯂꯣ ꯍꯣꯏ ꯊꯥꯖ ꯃꯃꯣꯟ ꯅꯣꯛꯏ ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯕꯁꯨ ꯁꯥꯎꯕ ꯉꯝꯗꯅ ꯂꯩ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯅꯤꯡꯊꯦꯝ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯕ ꯕꯕꯥ ꯀꯨꯃꯥꯔ ꯍꯣꯏꯗ ꯆꯠꯂꯨꯒꯦꯔꯥ ꯀꯩꯗꯧꯔꯒꯦ ꯊꯥꯖꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯃꯧ ꯄꯣꯔꯛꯑꯦꯕ ꯏꯍꯦ ꯏꯄꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯍꯦ
ꯑꯩꯅ ꯏꯃꯧ ꯑꯣꯏꯔꯒꯦꯅ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯒꯦ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯂꯩ ꯅꯈꯣꯏꯁꯨ ꯉꯟꯅ ꯌꯨꯝꯗ ꯂꯥꯛꯎꯀꯣ ꯏꯕꯣꯍꯜ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯍꯜ ꯑꯅꯤꯒ ꯀꯨꯃꯥꯔ ꯍꯣꯏꯗ ꯂꯥꯛꯏ ꯀꯨꯃꯥꯔ ꯍꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯦꯝꯗ ꯆꯦꯜꯂꯦ ꯍꯥꯏꯕꯗ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ ꯁꯅꯥꯔꯩꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯥꯖꯕꯨ ꯊꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯄꯥꯎ ꯇꯥꯔꯦ ꯏꯁ ꯃꯇꯧ ꯃꯥꯟꯗꯅ ꯅꯨꯄꯤꯁꯦ ꯑꯩ ꯐꯥꯎꯅꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯕꯣ ꯑꯍꯣꯏ ꯏꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯨꯡꯁꯤꯅꯕ ꯆꯠꯂꯣꯍꯦ ꯅꯪꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯐꯥꯎꯅꯦ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯤ ꯐꯣꯟꯗ ꯔꯤꯅꯥꯅ ꯑꯦ ꯑꯗꯨꯒ ꯀꯃꯥꯏ ꯆꯦꯜꯂꯤꯕ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯏꯖꯅ ꯅꯠꯇꯦ ꯀꯃꯥꯏ ꯆꯦꯜꯂꯤꯅꯣ ꯊꯥꯖꯅ ꯆꯦꯟꯕꯒꯤ ꯋꯥꯔꯤꯗ ꯂꯤꯔꯝꯃꯤ ꯂꯇꯥꯅ ꯏꯃꯥꯏ ꯉꯝꯕꯨ ꯉꯝꯃꯤ ꯅꯨꯄꯤꯅ ꯂꯥꯏꯖꯥ ꯅꯪꯁꯨ ꯊꯥꯅꯤꯜꯗ ꯁꯨꯃꯥꯏꯅ ꯆꯦꯜꯂꯣꯗꯅ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯊꯥꯖꯅ ꯌꯥꯔꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯀꯔꯦꯝꯅꯩꯔꯥ ꯑꯁ ꯁꯥꯎꯅꯕ ꯀꯔꯦꯝꯅꯕ ꯅꯠꯇꯦꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯀꯩ ꯅꯨꯃꯤꯠ ꯇꯥꯔꯦ ꯈꯪꯗꯦ ꯂꯥꯏꯖꯅ ꯑꯦ ꯀꯩꯒꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯏ ꯃꯥꯜꯂꯦ ꯔꯤꯅꯥꯅ ꯏꯁ ꯅꯨꯄꯤꯁꯦ ꯃꯧ ꯑꯣꯏꯈꯤꯗꯣꯔꯦꯀꯣ ꯏꯀꯥꯏꯀꯣ ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯔꯨꯁꯤ ꯅꯪꯗꯨꯗꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯔꯨꯁꯤ ꯏꯕꯣꯍꯜꯅ ꯑꯍꯣꯏ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯑꯗꯨꯅ ꯅꯪꯁꯨ ꯊꯕꯛꯇꯣ ꯑꯅꯛꯄꯗ ꯇꯥꯅꯕ ꯍꯥꯏꯅꯔꯕꯅꯤ ꯅꯤꯡꯊꯦꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧꯁꯨ ꯂꯥꯛꯇꯧꯔꯦ ꯈꯟꯕꯗ ꯏꯕꯣꯍꯜ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯔꯨꯁꯤ ꯈꯛꯇꯅꯤ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯦ ꯁꯣꯝꯗꯅ ꯗꯌꯥꯅ ꯑꯦ ꯑꯗꯨꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯨꯡꯁꯤꯅ ꯀꯣꯛ ꯍꯥꯏꯔꯣ ꯃꯥꯅꯁꯨ ꯀꯣꯛ ꯌꯥꯖꯔꯁꯅꯦ ꯊꯥꯅꯤꯜꯅ ꯍꯥꯏꯒꯦ ꯖꯣꯅ ꯑꯩꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯀꯣꯏꯔꯣ ꯅꯪ ꯑꯗꯨꯝ ꯑꯍꯣꯏ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯁꯛꯊꯤꯕꯤꯅ ꯌꯥꯝ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯩꯅꯥ ꯍꯦꯟꯖꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯃ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤ ꯂꯥꯏꯖ ꯀꯨꯝꯊꯔꯛꯑꯒ ꯂꯩꯍꯧꯔꯒꯦ ꯇꯣꯝꯊꯤꯟꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏꯖ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯜꯁꯨ ꯆꯠꯈ꯭ꯔꯦ ꯏꯃꯥꯏ ꯀꯩꯅꯣ ꯁꯤꯗꯤ ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯅ ꯑꯣ ꯍꯧꯖꯤꯛꯀꯤ ꯇꯣꯝꯊꯤꯜꯗꯣ ꯂꯥꯏꯖꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯕ ꯎꯏ ꯃꯣꯏꯕꯥꯅꯤꯒꯤꯁꯦ ꯀꯣꯏꯅꯩꯔꯣ ꯀꯣꯏꯅꯕ ꯃꯥꯜꯂꯤ ꯀꯥꯟꯅꯗꯦ ꯌꯨꯝ ꯆꯠꯁꯤꯜꯂꯛꯑꯣ ꯊꯥꯅꯤꯜ ꯍꯣꯏꯅ ꯆꯠꯈꯤꯕꯒ ꯃꯣꯃꯣ ꯅꯧꯗꯨꯅ ꯂꯥꯏꯖ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯦꯝꯃꯅ ꯍꯜꯂꯛꯑꯕꯣ ꯆꯪꯉꯣ ꯅꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯇꯝꯅꯥꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯃꯣꯏ ꯕꯥ ꯂꯥꯛꯄꯒ ꯍꯥꯏꯒꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯏ ꯃꯌꯥꯝꯒꯤꯅꯦ ꯁꯦꯟ ꯄꯨꯐꯝꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯤꯡꯗꯣꯛꯑꯦ ꯊꯣꯏꯕꯅ ꯀꯩꯅꯣ ꯍꯜꯂꯛꯄꯒ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯏꯁꯧ ꯂꯥꯡꯕ ꯅꯠꯇꯤꯌꯦ ꯅꯣꯏ ꯅꯆꯦꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯄꯩꯁꯥ ꯄꯨꯒꯦ ꯀꯌꯥꯅꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯀꯌꯥꯅꯣꯗꯤ ꯍꯥꯏꯔꯛꯇꯦ ꯊꯥꯅꯤꯜꯅ ꯕꯕꯥ ꯀꯩꯗꯧꯔꯦ ꯁꯅꯥ ꯒꯥꯔꯤ ꯁꯣꯄꯤꯔꯛꯑꯣ ꯅꯪꯒꯤ ꯒꯥꯔꯤꯗꯤ ꯌꯥꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯊꯕꯛ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯆꯠꯇꯣꯏꯕ ꯏꯃꯥ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗꯅꯦ ꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝꯅ ꯅꯣꯡꯃꯗ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯦꯁꯦꯖ ꯐꯥꯎꯕ ꯊꯥꯔꯛꯇꯦ ꯊꯥꯖ ꯃꯥꯒꯤ ꯃꯉꯧ ꯊꯤꯕꯤꯗꯨ ꯍꯜꯂꯕꯅꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯌꯥꯒ ꯑꯣꯏꯔꯦ ꯊꯥꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯁꯣꯝꯗ ꯄꯥꯔꯤꯅ ꯁꯥꯔ ꯄꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯔꯨꯁꯤꯕꯨ ꯀꯥꯎꯊꯣꯛꯎ ꯌꯥꯗꯦ ꯊꯥꯖꯕꯨ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦ ꯁꯥꯔ ꯔꯨꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ ꯁꯥꯔꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯊꯥꯖꯅ
ꯁꯔꯕꯨ ꯅꯨꯡꯁꯤ ꯁꯔꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯔꯨꯁꯤꯕꯨ ꯅꯨꯡꯁꯤ ꯏꯕꯣꯍꯜꯅ ꯍꯥꯏ ꯍꯥꯏ ꯄꯥꯔꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯔꯪꯁꯤ ꯀꯩ ꯃꯆꯨ ꯁꯪꯍꯟꯁꯤꯒꯦ ꯕꯕꯥꯅ ꯄꯥꯝꯕ ꯃꯆꯨꯗꯣ ꯁꯪꯁꯤ ꯍꯣꯏ ꯍꯣꯏ ꯁꯣꯝꯗ ꯂꯥꯏꯖꯥ ꯀꯣꯂꯦꯖꯇ ꯍꯜꯂꯛꯄꯗ ꯇꯣꯝꯊꯤꯟꯅ ꯊꯤꯜꯂꯛꯏ ꯊꯥꯅꯔꯗꯤ ꯀꯣꯂꯦꯖ ꯂꯥꯛꯇꯦ ꯂꯝꯕꯤꯗꯅꯤ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯇꯣꯝꯊꯤꯜ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯈꯥꯝꯃꯤ ꯂꯥꯏꯖꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯃꯆꯤꯟꯗ ꯑꯦ ꯃꯨꯊꯤ ꯅꯪ ꯑꯣꯏꯔꯦ